Mana paramniba dai asidi maga yum thangnaba maiba amana pirakpa asiba kaya amuk halakpagi warii yauraba dai amakhak oirami. Please subscribe, ring the notifications bell, like, comment, and share. Numitto 1887 gi tang taret nomajing numitni Amarjit lamsang lakpui wamanbaga mana laigadoriba yum madugi kaha amada tapna changshilami. Karino mafam se yorokpaga mitka pambongusina uthongna kana chongkhalaisina mafamsina hana mi leinaramdabarara uthongna su motkreda uthongna su chikkreda. Lamsang lakpui wamanbaga karimta chaning thangma poktre khrangana potharki wawdusu lore. Arjit mana laigadoriba ka adu sum tapna losilakpada matam sum thengjilaktuna matam madu pung 10:30 tasilakhi. Ahanba lakpu oibana mafam aduda kanasu khangnaramde mathanta ichikna ka aduda mathanta leramki. Nungaigidreda masi kangalsima thokna marai tawkreda. Ngaihk tumbagi matam ngaiba oina mahakki warii mayam yauraba diary adu ngaihk parami. Mana paramniba dai asidi maga yum thangnaba maiba amana pirakpa asiba kaya amuk halakpagi warii yauraba diary amakhak oirami.
ꯑꯃꯔꯖꯤꯠ ꯗꯥꯏꯔꯤ ꯄꯥꯅ ꯄꯥꯅ ꯃꯊꯟꯗ ꯇꯨꯝꯊꯖꯈꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫